Russia Ukraine Anigi Marakta Soknariba Lan Khamhoudrabadi Malem Pumbada Lanjao Thoklakpa Yari Ukraine gi Eastern City ama oidiba Severodonetsk Russia gi lan misinga akan bamong da leptana lan kapna bagi thawong chathari mafam asi Moscow gi lan misingna chayol kaya gi mamangdagi namduna mullaga lauksinna bahonaragliba mafam amani haina ngarang Ukraine gi authorities singna phongdorokre hojik khwaidagi yamna kanna sathi bamong da lan thengnariba mafam asi Severodonetsk gi manakta leiba city asida ne hojik phawba Russian lan misingna mafam aduda sangsinduna control tauba ngamdri haina Lugansk region ge Governor Sergei Gaiden na phongdorokle masida natana lanpham asigi akoibada leiba khungang singsu yamna khudong thiningai oiba phibam da leire mafam aduge Toski Vaska Jolete hairiba village asidagi misam sing thongnaba kanna honari adubu mai pakpadi ngamdri haire atopa se phong amadana Ukraine gi nongpok thangba city Severodonetsk mapung phana control tawkhre Russia na Ukraine gi nongpok thangba city Donetsk mapung phana control tawkhre haina city asigi mayor na phongdokhre city asigi mayor oidiba Alexander Stryuk na Ukrainian TV da phongdokibada Russia na Severodonetsk control tawkhibadagi Ukraine gi lan mising handorokhibaga loinana makoi gi position na hungna na sem sakhre haire haukiba chayol kaya gi matam asida Russia gi lan mising na attack satharakibagi thokdokta city asi paksana amanga ta thokhrabane civilian kaya amade azop chemical plant da sangjafam lawduna leire Stryuk na haikibada hojik thokpa yaba lambi asi Russia na khudum chaliba territory phawraga chatpa tare Russian army ge ally uriba pro Russian rebel sing na hairibana makoina lisi chanak city tamna sangsilaklei Siversky Donetsk river gi wangmada Severodonetsk city ga mayok na lisi chanak city asi leiribane adum moinamak Ukrainian official sing nadi wapam asigi matangka confirm tawdre Severodonetsk city asi da miyoi lak amarom hena lei amadi mapam asida akan bakhut thokna bagi thokdok sing chathaduna lakbane amadi resident sing ayambadi mapam adu thadokuna chatkre Severodonetsk city asi Russian army na lauksun khibasina hojikti Luhansk region asi mapung phana control tawre amadi Donetsk ka yumthangna leidibane Luhansk amadi Donetsk region asi pullaga industrial Donbas region semlibane Russia na ngarang awang amadi nongsup thangba sarukta missile kaya kapsilaktuna attack tawkhe Ukrainian military gi maikitagi hairibana attack asida Belarus dagi Tu-22 pairaklaga attack sathakhe Black Sea da leiba jahaz singdagi su cruise missile sing kapki haina Ukraine gi military maikitagi haire Lviv region gi military installation gi missile attack tawbagi thawong sing chatharakhe Ukraine gi awang thangba sarni hip manak naknaba Desna village da su rocket attack chatharakhi haire Marakta da Ukraine gi lanmi sing gi oinade Severodonetsk city dagi withdraw tawraga makoi gi lanmi sing gi position adu na hungnana sem sakre haina regional official gi makok thongba mana phongdokre hauki bachayol kaya gi matam asida nongpok thangba Ukraine gi city asida Russian force na bomb attack chathaduna lakpadage haujikte region adu mapung phana control tawkhre haire Severodonetsk city bu Russia gi lanmi sing na lauksin khibasina Luhansk region asi Russia na mapung phana control tawkhre adubu Lysychansk city de Russia na control tawba ngamdre Luhansk region asi Ukraine gi nongpok thangbada leiba Russia gi lol ngang ba miyoi sing na namna khundabam pham maneng President Putin na Luhansk asi control tawna na ba yamna kanna hona duna lakbane Donetsk region amadi Luhansk region asi pullaga Donbas hairaga su khangnaribane ing 2014 gi matamdagi hauraga mafam asi Russia na sagwatpa separatist movement ge ihau sangsinduna lakhibani haire European gi leader sing na Ukraine amadi Moldova bu bloc asigi membership ki candidate oina ba warep laukhibaduna negative oiba consequence lakani haina Russia gi maikitagi phongdokre haire official oina land da yaudaba Russia gi misang Belarus dagi akan ba missile attack chatharakle Ukraine gi conflict official oina yaudaba Russia gi misang ama oiriba yumthangnariba Belarus dagi thangja numita akan ba missile attack chatharakle haina Ukraine gi military na phongdokre strategic city Severodonetsk dagi troops sing handokle haina lauthokiba matung mathangi numita Belarus dagi missile attack sing adu satharakibane Ukraine gi northern military command na statement amada haikre madude awang thangba Chernihiv region ge Desna village da target tokduna rocket kun kapsilakhe mafam adugi infrastructure da amanga ta kaya thokhe tawigum basung misi mina thokpagi paudi phangkhide haukiba February 13 da Russia na Ukraine da landaba haukiba dage Belarus na maruwaina ahuba chayol khara aduda Moscow da logistic support pikhe Ukraine gi intelligence service na hai
Ngarangi missile strike adu Kremlin na Belarus pu Ukraine gi lan aduda misang oina pusina na bohot na baga hagtheng na mari lainay. Missile strike sing adu Russia gi President Vladimir Putin na thangsin numita St. Petersburg ta Belarus ki mahaki lengmana ba masung naksina ba misang oiriba Alexander Lukashenko ga unadringay gi mangoy na chatharakiba nay. Brussels na Ukraine bu official EU candidate status pina na bawarip lawkiba adu Russia bu laksin na balawkulak pa khongthang amani hayradu na Russia gi Foreign Ministry na condemn tawkiba nay. Russian Foreign Ministry gi spokesperson Maria Zakharova na statement amada hay ki madude warep aduna Russia bu laksin na bagidamagta Commonwealth of Independent Status CIS singi geopolitical monopolization gi thabak lepta na sathari haibasi confirm tawre. Serak sida nongmaijing numita Ukraine nongsuplom gi misang sing Germany da G7 gi lusingba singi summit amada pullaga nay maduda Ukraine gi President Volodymyr Zelensky suwanganga nay US President Joe Biden G7 amadi mathang sayolda Madrid ta pangthokadaba NATO Military Alliance ki summit amada saruk yaga nay masa laktuna pullaga sathagadawriba summit aduda nongsuplom gi misang sing na hojik phawbada Moscow gi mayokta makoina thamkiba sel thum gi athingba sing adu kayam na effective oibagi haibadu nainabaga loina na Ukraine da inaw na piba yaba mateng sing amadi laibak asibu semgat sagat pagi thorang sing su khanaga nay Ukraine bu candidate status piduna European Union na sagwal sel numita laibak asibu sogatli haibase utke Moscow na EU gi khongthang adubu geopolitical mijeng da Russia bu laksin na balawkulak pa khongthang amani haina phongdokhe tha mari haukraba matungda conflict adu hojiksu Eastern Ukraine gi Donbas region da mijeng thamduna laire mafam asida Kyiv ki forcing mamaithang da industrial city Severodonetsk dagi handokraba nay city adu lairiba Lugansk region gi governor Sergei Osidena irai numita phongdokiba madang military da Ukrainian forcing withdraw tawnabagi order pirakle haike Putin na Belarus da Skander M missile pigadaure Russia na Belarus da Skander M missile system sing tha kharagi matamasigi manungda piragani haina President Putin na thazaba pikre Vladimir Putin na television ki khuthang da Belarus ki President Alexander Lukashenko ga ngarang unaduna wari sanakhe St. Petersburg ta Lukashenko na Putin da khangan ki bawapam amadang yumthangnariba Lithuania amade Poland na yengthi bagi oiba policy ama chathariba si nungnang ba po ihaire Russian Foreign Minister na European Union amasung NATO bu Hitler ga jangdam na khre European Union EU amasung Military Alliance NATO North Atlantic Treaty Organization na Russia gi mayok talan sokna na bagi damag sungsinaba ma semgat le makoy na tawribasi prithvi ani suba Lanjao matamda Hitler na tawkiba mawong duni haina Russian Foreign Minister Sergei Lavrov na charge tawkre prithvi ani suba Lanjao thokpa matamda Soviet Union gi mayok talan tawnaba Europe gi laibak loina magnatrabasu laibak kayade Hitler na punsin ke ngasi EU amasung NATO na chap manaba mataw chathare makoy na Russia gi mayok talan sokna na ba ano ba UK chungsinaba ma semgat li haina Lavrov na Baku da Azerbaijan ki top diplomat Jehun Baymarov ko wari sanaraba matungda press conference amada phongdokhe Ukraine na European Union gi member oina baho na baduge matang de Lavrov na maduda Russia gi interest na sokadaba mawong amata ude haina phongdokhe EU asi NATO gumba political bloc na te yawning balaywak singa makoy na mari semgat pada ay koy da threat oide haina Lavrov na haike phibam amada hekta European Union na Russia gi maikay de sathari balamsat asi hongdorokani natraga Russia bu pamdaba mataw thadorokani haina ay koy na thazade haina Lavrov na haike aroy bada tabiriba pumnamak pu thagatjare